Kafir singga Musalman singga Thengdraba lan singgi manungda hairibu Uhud ki lan si sigi sida Musalman sing maithi khiyaba sigi mamangda khona wa aina wari so hai khredana Musalman sing na maithi khri si Krigino haibu matamda Allah ki Rasul sallallahu alaihi wasallam na haiba amakhak ilhaudabdagineba lan sida maithi khri si adu hujida hairisi Hajarat Ali radhiyallahu ta'ala anhuna Allah ki Rasul bu nungsijaba amadi mahaki da makta kathokpadu aduduneba taisi mahakna Allah ki Rasul si uraktaba matamda kafir singna ahanba Allah ki Rasul si koijallaga thammeba sigi sida Eikhoina khngdraba amana kafir singna Allah ki Rasul si ahanba Musalman ama phobo yaudebda makhoigi marakta koijallaga thamkhrame makhoina hatke haib taragade aduda hatpanga yarameba kafir singna koijallaga thamkhrami adugi koijallaga thamkhrabsi matungda kafir singna Allah ki Rasul si hatkhre sikhre pausi thandokrameba adugi matamduda Musalman nauna Musalman olakpa kharadi chenakrameba kharamna ngaudna loin koi chai na khrameba Musalman gi jamaat se matamduda pausi Hajarat Ali deure Hajarat Ali na adudaneba ahanba aina asibasi ahingba singi marakte yengi Allah ki Rasul se ahingba singi marakta leiramdaba ubakanda shahid oikhrab singi marakta yengba kanda so Allah ki Rasul se leiba udre adudadi Eikhoi gi aranba thawong singsi ubakanda Allah na magi nabi sina thangatpi khramale hairaga Hajarat Ali si nungaitana Allah ki Rasul leitraba mafam sidadi ai kaidau khidori mo hairaganeba aisu sidokhragena thang pairaga ngasai Allah ki Rasul bu koijallaga tharammiba kafir gi karidu mayam maraktu adugi du ma mathan khaktana thang si pairaga chenjanba kandaneba loina handokna chenakhrise loina handokna khibdudaneba ngasai gi Hajarat Allah ki Rasul si adu mayam maraktu da leirambadu urisi moi handokna khib kandaneba urisi aduda mayam na koijallambadu Hajarat Ali na loina tangkhaikhre chenakhre Allah ki Rasul ubudagi ma amag hena haraujare chenakhraba matungdaneba amaka hallaga Allah ki Rasul gi maikaida chenjala isi yu chenjalak pasing mi ama ani tanatteba mi tarakun neba chenjala isi hatka ningai gi damakta ado Hajarat Ali mathan khaktana thengnaga neba loina kharamna lawi kharamna chenkhe aisi ado ngasai gi makhoina koijallaga thammingai gi tanjaduda makhoina hatpa ngamhodrisi sigi si Allah ki Rasul si sida so hairidna Hajarat Ali na farista singna senaraga tharammena farista na senaraga thammene hijrat tawba matamda so Allah ki Rasul sina hijrat tawraga Makkah dagi Madina da hijrat tawraga chatpagi sida mohoi kafiram khoi sina khannakhreba Allah ki Rasul si mohoina makhan gi thabuk si tawre Allah ki Rasul na din gi dawat piba kalima gi dawat piba si thingningai gi makhan gi makhoina hotnareba amta ngamdre last to upai leirakta hatla sena makhoina khannare si khannaba pausi Hajarat Jibril alayhi salam na Allah ki Rasul da tamme adagi Allah ki Rasul da haire Allah na nang si Makkah thadoga Madina chatlona adu pausi lakpadagi ngasi ahing sida Allah ki Rasul ji hatla damen moi khannari meba numisi gi ahing sida Allah ki Rasul na Hajarat Ali Allah ki Rasul gi phamung de hibhallamme aduga makhoi mayam sinadi Allah ki Rasul gi yum si koijan grameba ahing sida makhoi gi mamang da Allah ki Rasul si thoga chatle du uhodreba makhoina adum tho achakhre nonga lakpa ganda ngasai gi makhoina Allah ki Rasul gi phamung sida haido em kan Hajarat Ali hipta leiramme aduda makhoina karai Allah ki Rasul di Muhammad ti karai na hangne ado Muhammad ti nate aini sida hipi se na haire aduda idi makhoina amagga thi narakpa ganda Allah ki Rasul na karida gare sorda lotlaga leire Hajarat Abu Bakar ga matamduda
kafirgi mi singna lakpa kanda su matamduda su Allah na mayam kanbiyaba samna hairakanda Allah gi Rasul gi mafam matam khudingmakta Allah na senabiyaba kanbiyaba aduga makhoi singna tawriba thabak singdo Allah gi Rasul Makkah da pokani amadi Madina da hijrat tawgani magi kom singna sumaina tawgani haibana chingba Allah gi Rasul na laktringai gi mamangda lakriba Taurata Jaburda Injilda loinamakta larik singda iraga leiramame habidi mangonda si awaba si tagani habisi Allah gi Rasul laktringai mamangdagi maramdi matamduda Taurata amal tauba mayamam su leirimeba habidi Allah gi Rasul laktringaida Allah gi Rasul gi mamangda tharakhiba larik sing toina paba amal tauba mi sing leidana makhoi singdu adududa akhiri nabi habidi makhoi dadi pira iba Allah na pira iba shariat si sida hairi si nakhoida pira iba shariat si matam kharagini sigi matungda sumaina nabi ama lakani kona hairiba nabi si lakpa kanda nakhoi kamaina khangani haibi matamda magi maming si Ahmad kaugani Muhammad kaugani masi Makkah da pokani matam khara leiraga Makkah gi mi singna mabu tanthokani Madina da chatkani amaka hallaga Makkah si mana fatah tawgani haibidi Allah gi Rasul laktringai da Allah gi Rasul gi punsi semgi wari si mamangi larik to loina iraga lakrameba aduna Salman Farsi hairi si Thwba kari neba masu sahabi neba masi Allah na chahi chani muk mapunsi pi nabiyeba mapunsi sangeba masi Farsi na mai maming hairsi masi France tai laimeba France tagi lakpasida mana achumba din haksi thiraga lakpaneba mana karaidano asengba din si karaida leirimon thirakpa kanda ahanba masi kari yamda leiramme haibidi karida Taurata kari tauba amal tauba hanubam gi manakta leiramme hanuba sina siramdai da nang sumaina chatlo Makkah gi mai kaida chatlo aroiba nabi lakadawri sidi Makkah da lakadu masina haibidi Allah gi Rasul si thengningbagi neba ado aroiba nabi lakadawri sidi Makkah da nang Makkah rom da chatlo na thara ambaneba Makkah rom da lae adugi matung sida su hanagi larik singda amal tauba mi sing sidagi mana hangbadagi sumaina oigani na Allah gi Rasul gi wari si mana hana loina khangdo edana aduga mana thengnaraba matamdadi ngasai Makkah dagi tanthorakpa Madina da chatpa mana larikta parakhip singdo halake larik tudi matamdudagi chahi 500 gi mamangda tharakhiba larik neba adugi duda parakhip duga Allah gi Rasul gi duga chanabdagi ma masana iman pujara imeba aduna mahoi singna Allah gi Rasul da nungsibasi sigi sidi asengba nungsiba duneba Eikhoina nungsiri sina nungsi khakta haibe waneba Eikhoina Allah gi Rasul da kayam yamna nungsigi haibasi Allah gi Rasul gi sunnat ama aina thadokpa kanda kayam yamna ingonda nungaitaba poimo amadi adugi awaba pokpra ingonda karim phoba ehsas oidabra sida dum khanganeba aina Allah gi Rasul kayam nungsiri mo haibse ado Hajarat Ali di ngasai gi Allah gi Rasul gi damakta ne neba sikhrasu yare neba mayam marta chongjalido ado sida wari da tabata tabu ilai be waneba matamdu da Hajarat Ali gi su macha leirimeba Hajarat Ali gi su nupi leirimeba magi su imung manung leirimi maso Eikhoina dunia palim sumaina palimeba loinamak adu pumna makto Allah gi Rasul ne helena thado aga ai sidokhrage na chongthokpu ngamisi sineba asengba nungsiba dudi duga sida ngasai gi lan thengnakhiba Musalman ga kafir singga lan thengnakhiba gi matangda laiba wari singse aina mamangda so haidana thengnakhiba khudingmaksi sigi pukhatlaga Hujik matam sida kafir singna Musalman da wahang mayam ma hairiyeba sugumba lan thengnakhiba mayam sigi pukhatlaga nakhoi Musalman di lan thengnaraga kari tawraga amma tawraga loina oirakpani haibina chingba adubu
Allah gi Rasul gi sifata magi mapunsida magi punsi warida mi amada wa akanna haibagi yawba natteba Eikhoina wari am taidana Allah gi Rasul sina lambi sida chatpa kanda hanubi ama adum fata hauti si hundokpa Allah gi Rasul gi lambi sida nungsi dabdagi adum hundokpa nong madi fata hauti si taram dabu uba kanda karai laikhramo sida fata hauti hundo amba hanubi don thi kan madi nadana lainen haire changjan bakanda kamain tawrimo kamaina narimo kholimo na magi anaba do hangba changba kanda nupi do punga edana mana haiba aina aduk yamna thina tawriba nangonda aina phuba sungamde chaiba sungamde haibdi nangonda awaba ama foba aigi khutna di piba ngamde aduda aina nangsi nungsi mandabdagi nangi lambi da aina phata hauti hunjallaga nangonda awaba khajik torsu oihange na tawrimi ado aina awaba piriba nangnadi aina abakanda hangba lai adubu ai nungsi na lairib singdudadi hujifo aingonda kanamna hangba la amde nang oidaba nabi oifam thokte na haira khotakte iman pura imeba Allah gi Rasul gi sifati aduduneba Allah gi Rasul gi sata farishta sing amadi Allah sat pirimeba taif ki maidanda Allah gi Rasul na chatlaga din gi dawat piba chatpa matam sida makhoina Allah gi Rasul da pirakhiba awaba mayamsi angang khoida thaujalle makhoigi taif ki mi achauba singna aduduga lambi sida lakpa kanda lung thalime Allah gi Rasul da lung thara tharaga langna halliba lakna halliba Eikhoi sida kanagumba mi ama laene masak khangdaba mi ama sum lae atopadagi ado Eikhoina angang singda thaujallaga sida lung thau mangonda lakna oina haib tardi Eikhoi kari oigani tauhan se sidan su Eikhoina haktang khan seba sida khangdaba mi ama si samma lakpa kanda lung thadana ama phau laktriba mi ama lung thada laknardi mi du da kari pokani ado Allah gi Rasul da adu maina lung tharaga angang singna lakna halleba ado Allah gi Rasul da tharakpa lung singji sumta tharakpa singji pala ga masadi palaga i thoga imidana ado sum Allah gi Rasul de dum chatli mohin dum thara laknarpa adu so achauba sing natawa angang singdane ba tawhallisi hena chop hallimeba adugi matamduda Allah gi Rasul gi masadagi chen thrakpa isi sum lungduna panbagi i thogakpa singdu sum chen thrakpaduna Allah gi Rasul na tongi khongup tu punga ngangi meba isina aduda aroibada Allah gi Rasul si chatpa ngamaktaduna phamthra imeba matamduda farista la imeba aduga hairari meba kariyena nong puriba farista chingi farista sugumba choba farista singsi la aga hairari meba hayo ya Rasulullah nangna hairadi ching ani sina chapchallaga lairiba khonggang sema taif ki khon sema purapna loina muthat khrage hayo na adumai tawduna nongi farista ama amagi isingi farista loina la aga Allah gi Rasul da hairi meba Allah gi Rasul aduk yamna wana nangna khangisi sirf nangna chindagi khakta hukam pira o loina hatohan gi sidi loina hato kyan Hajarat Jibril alayhi salam masamak la imeba aduga hairi meba ya Rasulullah nangna chindai hukam khakta piyo adu ai isana masina sumaina kholaga loina tumna hat khage hairi meba adugi matamduda Allah gi Rasul dagi machindai karien thogai tawgono makhoi singsi khangdadanani aisi kananu haiba makhoi masak khangdadana tawjarimi makhoina khangdab taragasu makhoigi kona lakadorba macha masu singdudi aibu masak khangaga iman pucharakani tawbigano na hairime adune ba Allah gi Rasul gi sifat kana jibi miyama awaba piba pamba natte ba Allah gi Rasul Allah gi Rasul gi mamangda ehle kitab ki haibdi kafir singi janaza si pura chatpa ganda Allah gi Rasul gi mamitta gi mapi jor chen thari meba adu sabana hangim ya Rasulullah madi iman purak ko sunate aduga karigino nahak na kapisen haiba kanda ai laina ai gi imangda iman phangdana kafir gi halatta sikripse sisi ubada ai wakhan nungaite na hairi me kaya yamna ummat punung siram gani Allah gi Rasulna munafik ama
Munafik hairisi matamduda Musalman nenadi Musalman saraga leiba amadi manungdana kafir oiba Musalman saraga kafir oiba kafir singna Musalman da awaba pibada gide munafik singna awaba pibana hena wayeba maramdi kafir singdudi phongna leirameba makhoi aduna makhoi changa asu thoga asu ihtiyat tawganeba cheksinganeba phongna leibanina munafik sidi Musalman sari mina Eikhoi gi irakta changa aga afaba sara phammaga wa ta thoga tamthok tamjin tawraga Musalman da awaba piba kangudreba munafik hairisi adumaina munafik ama siba matamda siramdai da mana machadu wasiyat tawramme Allah gi rasul bu imam uhillu Allah gi rasulna Yengliba karido aduduna karida aigi kabardo kubhallu ena chingba mana kari wasiyat tawrammeba macha sina la aga aigi babana sumaina hairammen haiba kanda matamduda Allah gi rasul gi inningai gi fisi amma khaktane balairisi adudu piro on haiba kanda ma lawthu aga piyaba aduda matamduda lairiba sahabai kiram singduna hangeba ya rasulullah nahakti khangimi hairido achauba munafik ni mana Eikhoi da kyam yamna awaba piramimi aduga mana ngasi haiba kanda nahakna pirisi ena haiba matamda Allah gi rasul na haiba aigi fi sina kanagumba ama azabta khajiktan kanbi khibo ngambo oiragadi ai fi dudi kai sunte na hairaga pithoi ummat ki damakta adokki madik nungsijaba ado mahakna Allah gi rasul duna kafir singbo hatlona kabida hairoi Fateh Makkah habidi Makkah dagi Allah gi rasul si tanthora khrimeba hatlanena ahan bada Makkah sida chahi ahum pochai leihandaba yolhandaba makhoiga wali ambu samnadabida ke tawrga chahi ahum dhammimeba ahan adugi matamduda Musalman olak pasingsina kayam yamna wabagi haikanda chaningai thakningai si leirakta upan wapan una wana singsi si fuba chara ime una wana fuba leijalakpa natre chahi ahum se adumai lakni thammi adugi matungda su upai leirakta dana amaka hallaga makhoina hatningai torpada Allah gi rasul se Allah gi hukam dagi Makkah dagi Madina da chatkhrimeba adugi matik awa pirimeba adugi matungda Allah gi rasul na Madina da leibasi sigi sida su makhoina mathwai si chakpasina Allah gi rasul gi leifam sida chatla ala aga wakai si hawraba amadi Madina gi mi sing sida thaujinba sitaw la ala wakai si hawraba amadi makhoiga haibidi Allah gi rasulna Madina da leire Makkah wala singsiga tawnaba ahad haibidi hainap singsi nakhoiga Eikhoi chahi ama sita hai tawnaroisi lan thengnaroisi adu tawnaroisi na haina khibwa da singsi numit marim ngani subge hektan hoina thugairaba adum haurakpa adum hauba adug maina tawraga kaya laknaraba matungdo adugi duda aroibada Allah gi rasulda iman purakpa mi singna amadi Makkah gi miyoising se sigi sida ngamme Madina dagi la aga Makkah si Allah gi rasulna fatah tawre matamduda Makkah gi mi singna lakna rakhriba mawongdu haibidi mohoina ngammena tawrakhriba mayamdu Eikhoina khoi oib taragadi aina ngamakpa tanjadadi loina badla lauroidrane loina tumna hatkaneba amta lemna tharoeba badla lauganeba adubo aduk yamna lakna rakhriba Makkah do adugido Allah gi rasul na ngammena fatah tawraga Makkah manung sida changakpasi sigida Allah gi rasul si luk tharaga changeba matamduda Makkah da leiriba kafiram khoina loina makna khalleba makhoi gi thamoida loina makna khankreba Eikhoi hujikti chenpham machet amta leitre Muhammad na Eikhoi bu loina hatlane haibsi makhoi gi chap chana thajara leirameba makhoi masana sijarage hairbaga loina leirimeba maramdi Muhammad na Eikhoi bu hatlane na makhoi na thajarisi karigiro hai matamda makhoi na Allah gi rasul da mamangda lakna khiba mayamdo adudu ningsing aga Eikhoi hujikti lemna tharoi mana ngamamina Eikhoi soidana hatlane na khalleba adugi matamduda Allah gi rasulna Makkah da changa aga ahan bahairisi Abu Sufyan hairisi sisi makuk leba natamduda kafir gi ma ko na iman purak paywani adu masi iman di purak ningaba aduduga iman purak pati ngamdraba ikairaba du loiraba masi
aduna Allah gi rasul hairisi kana kana gumbana Abu Sufyan gi mayumda changjan khibam khoi aina loina maaf tawdum ahan balak thoisi adudagi kana kana gumbana mayum gi thong thingjan khibam khoi aina loina maaf tawram kana kana gumbana makadagi chenthokhiba aina loina maaf tawram haibadi mi singsigi chenpham lambi loina pithokre mi am phoba hattabida makadu phata tawre makhoi singsi thabak pairnga e ima aduk yamna Eikhoina lakna khraba aduk yamna lakna khraba aduda mana ngamakpa kanda Eikhoida khudona soktabida Eikhoibu mana maaf tawba ngammi sidi ena makhoi singak nayeba aduna Allah gi rasul gi sifattadi isibi kakcheng am fauda awaba piba pabamba natte aduna thengna khriba lan khudingmk sidi upai leiraktra matamda isana thawai kandaba yadaba gi tanjada thengnaba lan ngangtaneba maramdi mina sum lan tajalakpa taragadi aisi hatkidaba oiragadi aigi thawai kanningai gi damakta aisu khut thangatpasi mathau taeba natrane adumaina makhoina tajalakpa landa ngakthokningai gi thengnabduneba lan thengnaba aina musalman singa kuffare makka singa thengna khriba lan singse musalman na hauraga nakhoi musalman olaktragadi hatani haibadu adu natteba musalman olak kera ola oiro Allah gi rasul na hairise aingonda aibu thajaba mising iman puru aidi dawat pigani adudana khoi thajadre na khoi suna sai thokpa layu haibadi madina da Allah gi rasul leiringai matamda su madina gi anakpada leiriba khunsing duda ehle kitab haibadi hanagi larik Hajarat Isa alayhi salam da tharakpa larikta ima amal tawraga leiriba mising mayam am leiba khun layeba makhoi singduda Allah gi rasul na haiba nakhoida awaba tarakpa ganda su Eikhoi mateng pangge Eikhoida awaba tarakpa dusu nakhoi Eikhoi gi mateng panga u nakhoi gi mi ama kaigumba sikhiba tare adordi Eikhoi nakhoi punna phidia piminasi nakhoi gi sikhasu Eikhoi piminasi admai tawraga hat tawraga leideyeba ado Allah gi rasul na nakhoi musalman olak tabyaro indi kanam ta hatlu deba kanam phoba Allah gi rasul na nakhoi musalman olak tabyaro in hatluba am phoba leiteba ola ibasing sidi masana Allah gi haibadi ehle kitab sing hanagi larikta amal tawba mi singdi Allah gi rasul gi mawong mataw magi maithong du to ubada amadi Allah gi rasul gi leiriba halat singdu udu ubaka na masana loina musalman olai Krigino hai matamda makhoi gi larikta iraga leirambanina Allah gi rasul na tawthora iduga chana banina adum masana iman purai adudagi Allah gi rasul gi maithong simakta aduki matik nur chenba maithong ni Allah gi rasul gi maithong sita ubuda adugi mathakta amaka kalame pa Quran Majid sigi pawar si aduki matik kalleba Quran Majid si shon basi taba kanda leithoga satpa ngamnaba natteba maramdi sida Allah na challenge myamam tawribeba Quran sida kuffare makka singna Quran si tharakpa kana Allah gi rasul haiba shair ni madi haibidi khoigi shair ni kari tawbani na haiba aduda Quran da hairimi na khoina ngamadi Quran sigi ayat ama khaktang semaga Quran siga manab ayat amta semo ngamadi hairimeba aduda fobo ngamkhibna teba aduna makhoi singna iman puraktabadi ayam bana kafir gi makok oiba singdo aduna iman puraktri singsi di khangeba makhoi Allah gi rasul si asengba nabi ni haibdi khangeba maramdi kafir singi sardar singi maku ama maming du kawkhre mahak sinane haiba Allah gi rasul da aina nang hatkadame na haiba aduda Allah gi rasul da inshallah aina nang hatkane na haiba ado lanfamam da karamba landu di kawkhre hairiba lanfam sida ngasai gi Allah gi rasul da aina nang hatkane na haikiba kafir du aduna Allah gi rasul si koi thire eba mana Allah gi rasul hatkadormena thiraga koi chelak pasida Allah gi rasul si phange Allah gi rasul gi manak si yorak pakanda Allah gi rasul na karinom tawba kanda haibadi sahabana paiba telama karino man chenjalak pakanda Allah gi rasul na ngak thokpra kai dom khakta tawkhiba aduda mangonda khajiktang swai da sokhieba adudagi ma sina ngasai gi khajiktang sokhibdo adugi dugi China sina ma si khangma ngamdraba
ꯑꯗꯩ ꯂꯥꯎꯔ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯑꯗꯒꯤ ꯂꯥꯟꯐꯝꯗꯨ ꯂꯣꯏꯅꯔꯦ ꯑꯗꯨꯗꯒꯤ ꯂꯣꯏꯔꯒ ꯃꯈꯣꯏꯅ ꯍꯟꯕꯁꯤꯗ ꯂꯝꯕꯤꯁꯤꯗ ꯃꯥꯁꯤ ꯀꯣꯏꯂꯥꯎ ꯂꯥꯎꯋꯦꯕ ꯁꯒꯣꯜ ꯃꯊꯛꯁꯤꯗꯒꯤ ꯑꯃꯛ ꯀꯥꯈꯠꯂꯤ ꯑꯃꯛ ꯑꯣꯟꯊꯩ ꯑꯃꯛ ꯀꯥꯈꯠꯂꯤ ꯑꯃꯛ ꯑꯣꯟꯊꯩ ꯇꯧꯋꯦꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯥꯐꯤꯔ ꯑꯇꯩꯁꯤꯡꯗꯨꯅ ꯍꯥꯏꯌꯦꯕ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯪꯉꯣꯟꯗꯒꯤ ꯌꯥꯝꯅ ꯇꯦꯟꯅ ꯄꯥꯟꯗꯅ ꯁꯣꯛꯄꯁꯨ ꯅꯠꯇꯕ ꯈꯖꯤꯛꯇꯪ ꯁꯥꯋꯟ ꯍꯨꯗꯠꯈꯤꯕꯒꯤꯕꯨ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯎ ꯈꯣꯡꯉꯤꯁꯤꯕꯨ ꯑꯣꯏꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯥꯅ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯅꯥꯔꯤꯕ ꯑꯅꯥꯕ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯅꯥꯔꯤꯕ ꯆꯩꯅꯥꯈꯣꯟꯁꯤ ꯃꯛꯀꯥ ꯃꯁꯥ ꯄꯨꯝꯅꯃꯛꯇ ꯑꯦꯟꯊꯣꯛꯄ ꯀꯥꯟꯗ ꯑꯝꯐꯥꯎ ꯈꯥꯡꯕ ꯉꯝꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯅꯥꯏꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯤ ꯃꯥꯅ ꯑꯗꯨꯗꯒꯤ ꯃꯥꯅ ꯍꯥꯏꯕ ꯃꯌꯥꯝꯅ ꯍꯥꯏꯕ ꯅꯪꯁꯤ ꯉꯥꯎꯔꯃꯦꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯀꯔꯤꯅ ꯅꯈꯣꯏ ꯈꯪꯗ꯭ꯔꯦ ꯅꯣꯡꯃ ꯃꯨꯍꯝꯃꯗꯇ ꯑꯩꯅ ꯍꯥꯏ ꯑꯩꯅ ꯅꯪ ꯍꯠꯀꯅꯦꯅ ꯃꯇꯝꯗꯨꯗ ꯃꯨꯍꯝꯃꯗꯅ ꯍꯥꯏꯈꯤ ꯑꯩꯅ ꯅꯪ ꯍꯠꯀꯅꯦꯅ ꯍꯥꯏꯈꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩ ꯈꯪꯈ꯭ꯔꯃꯤ ꯑꯩ ꯃꯨꯍꯝꯃꯗꯀꯤ ꯈꯨꯠꯇ ꯁꯤꯔꯗꯝꯃꯤ ꯑꯩ ꯏꯁꯥꯅ ꯈꯪꯈ꯭ꯔꯃꯤ ꯑꯗꯨꯅ ꯃꯨꯍꯝꯃꯗꯅ ꯑꯩꯉꯣꯟꯗ ꯈꯖꯤꯛꯇꯪ ꯈꯦꯜꯂꯛꯄꯅꯤ ꯁꯤꯗꯤ ꯈꯦꯜꯂꯛꯄ ꯅꯠꯇꯕꯤꯗ ꯃꯨꯍꯝꯃꯗꯅ ꯑꯩꯉꯣꯟꯗ ꯃꯇꯤꯟ ꯈꯛꯇ ꯁꯤꯖꯜꯂꯛꯄ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯑꯗꯨꯝ ꯁꯤꯔꯗꯝꯃꯦꯅ ꯍꯥꯏꯕ ꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯤ ꯂꯝꯕꯤꯗ ꯑꯗꯨꯝ ꯈꯥꯡꯕ ꯉꯝꯗꯗꯅ ꯑꯗꯨꯝ ꯁꯤꯈꯤ ꯁꯣꯛꯇꯕꯤꯗ ꯑꯗ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗ ꯊꯥꯖꯕꯗꯨ ꯃꯨꯍꯝꯃꯗꯅ ꯑꯩꯉꯣꯟꯗ ꯅꯪ ꯑꯩꯅ ꯍꯠꯀꯅꯦꯅ ꯍꯥꯏꯈꯤꯕ ꯅꯨꯃꯤꯠꯇꯨ ꯑꯗꯨꯒꯤꯗꯨꯗꯒꯤ ꯑꯩ ꯆꯞ ꯆꯥꯅ ꯑꯩ ꯃꯨꯍꯝꯃꯗꯀꯤ ꯃꯈꯨꯠꯇ ꯁꯤꯔꯗꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯈ꯭ꯔꯃꯤ ꯑꯗꯨꯅ ꯃꯨꯍꯝꯃꯗꯅ ꯑꯩꯉꯣꯟꯗ ꯃꯇꯤꯟ ꯈꯤꯇ ꯁꯤꯖꯜꯂꯛꯑꯁꯨ ꯑꯩ ꯑꯗꯨꯝ ꯁꯤꯔꯗꯕ ꯂꯩꯔꯝꯃꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯅꯥꯔꯤꯕ ꯑꯅꯥꯕꯁꯤ ꯁꯤꯁꯤ ꯃꯛꯀꯥ ꯄꯨꯝꯅꯃꯛꯇ ꯑꯦꯟꯊꯣꯛꯄꯗ ꯑꯃꯐꯥꯎ ꯈꯥꯡꯕ ꯉꯝꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯏꯁꯤꯅꯦꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯁꯨ ꯊꯥꯖꯩꯌꯦꯕ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯁꯤ ꯅꯕꯤꯅꯦ ꯍꯥꯏꯕꯁꯤ ꯊꯥꯖꯔꯤꯃꯦꯕ ꯏꯃꯥꯟ ꯄꯨꯔꯛꯇ꯭ꯔꯗꯤ ꯃꯔꯝ ꯑꯅꯤꯅꯦꯕ ꯑꯃꯅ ꯀꯔꯤ ꯌꯇꯤꯝ ꯃꯆꯥꯅꯤ ꯃꯥꯗꯤ ꯂꯥꯏꯔꯕ ꯃꯉꯣꯟꯗ ꯀꯃꯥꯏꯅ ꯅꯕꯤ ꯑꯣꯏꯍꯜꯂꯛꯏꯁꯤ ꯑꯃꯅ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯈꯥꯟꯗꯥꯟꯗ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯈꯥꯟꯗꯥꯟꯗ ꯍꯥꯏꯕꯗꯤ ꯍꯖꯔꯠ इब्राहिम अलैहिस्सलाम महाकी मचानुपा हजरत इस्माइल अलैहिस्सलाम हजरत इस्माइल अलैहिस्सलाम सिगी खानदान द नबी मयाम अमा लाख्रेबा हजरत इस्माइल अलैहिस्सलाम सिगी खानदान द नबी मयाम अमा लाख्रेबा हाइरिबा नबी सिंगसे हजरत ईसा अलैहिस्सलाम फौबा लाख्रिबा नबी सिंगसे हजरत इस्माइल अलैहिस्सलाम सिगी खानदान द नेबा लाइसे अदुना ngसाइगी हजरत इस्माइल अलैहिस्सलाम की खानदान दगी लाइबा मखोइ सिंगदो अदुना खल्लिसिना हंदकी अरोइबा नबी सिसो ऐखोइ की खानदान द लाकदमी हाइबगी थाजरने मोइ लेरमनिसे अदुगा इस्माइल अलैहिस्सलाम अमना हजरत इसहाक अलैहिस्सलाम हजरत इब्राहिम अलैहिस्सलाम मचा अनि ने अदो इस्माइल अलैहिस्सलाम की खानदान द नबी मयाम अमा लाख्रे अदुगी मतुंगदा हजरत इसहाक अलैहिस्सलाम की खानदान ददी नबी अमा फोबा लाक्तेबा मरकसिदा अरोइबदा अल्लाह की रसूल सल्लल्लाहु अलैहि वसल्लम से हजरत इसहाक अलैहिस्सलाम की खानदान द लाकपनेबा अदुदनेबा मखोइना ऐखोइ की खानदान द लाक्तबिदा अतोप खानदान द नबी लाक्रिसि करिगिनो ने ईमान थोक्तबे वाने खंगबदी मोइ लोइना अल्लाह की रसूल से असेंग नबी ने हाइबसि लोइन खंगिने मोइगी कुफारे मक्कासिना हाइबदी अल्लाह की रसूलना कुरान सोनबसे मखोइ तागनोना लोइन थिंगेबा कनामता ताब यारोय मुहम्मदना कुरान सोनबा कांदा एना मखोइना सरदार ओइरिबा मकोक ओइरिसिंगदो अदुना थिंगे कनामता ताब यारोयना अदो मखोइ सिंगदि तुमिन तुमिनना अबू जहल अदै मखोइ अहुम मरीसि लोटना अहिंगदा अल्लाह के रसूलना कुरान सोनबसि ताब लाए मखोइ मखोइना खल्लिसिना लोइना थिंग्रमिना कनामता लाअरोय ऐ खक्तनेना खल्लगा ऐ खक्तने खल्लगा मखोइ मरी लाए लुम्मगा तारा लेरिङाइदा मखोइ मरीसि थेंगनरे नंगदि न हाइनरे अदो मखोइ मसेनते इकाइनरेदना महोइना थिंगदो उरगाइना अदुदैदि महोइ मसेन सेमका हाइनरे यंगो ऐखोइना मिङोंदा थिंगिमि अदुना ऐखोइना सुमैन ताबसि मीना उरदे ऐखोइ नोकनगनि अदुना ऐखोइसु हयेंदै लाअरोइसेना मखोइ मरीमक्सि हाइनरेदना अदैदि फरे लाअरोइसेना हाइरा हन्नरे अहिंग ओइरक्पा कांदा ngसाइगी कुरान सोनबा ताबा मतमदु योरक्पांदा मखोइ मसेनसिता अममता खन्नरिसि मखोइ अहुममदि लाअरोइ हाना हाइना खरमेन मखोइ अहुमदि लाअरोइ एना अमममना मसा मसाता खन्नरेदना लाए अमका अदो तुमिन्ना तारङाइदा अमका थेंगनरे अमका इकाइनरे अदुमै तौबसिदा अबू जहलगी नुपीसि सिसिना मंगोंदा हायेबा मैथाबा नमाइदु इकाइद्रो नंगबो नंगना नोंथिंदना
Muhammad ki matung inbiaroi Muhammad na haibi illunu adu tawruna mingonda lawba aduga nangna ahingda huran chelaga Quran taba chatlidudi karigino namaidu ikaidron haiba aduda hayeba Abu Jahal hay apangbi nangna khangba natte Muhammad na soliba kalam asi insan miyuibagi kalam natte insan miyuibagi wahi natte asi Allah gi kalam ni Allah gi wahi ni mana solisi masi asengba nabi ni na hayeba aduda Abu Jahal gi nupi haiba adudi nang khangabdudi nang mangonda iman purak pa yadra man hairisi in ba yadra in haiba aduda Abu Jahal na haiba mana ne soliba kalima se asi hek aina solubdai de aina hujik tawning ba tawrisi amta yara roeba aduna aina tawning ba tawrisi yara roeba aduna ai soloeba aina soldri yagi magi man chahe masagi apama punsida len ba yara roena khandana ne ado kuffar oiriba makka gi haibadi makhoi Allah gi rasul gi ek namne leiriba makhoi si su khangi meba Allah gi rasul la pura iba kalima si sigi si makhoi na amtang son khiba taragadi kalima si da punna punsi len ba mathau tarani aduna Eikhoi iman purak trimi ma asek bana bi ne de khoi khange da masana hairiba kafir duna hairiba ado kalima soliba Eikhoi si sigi si kalima sida Eikhoina kayam yamna amal tawri mo ba kalima sida kayam yamna Eikhoina amal tawri mo ba se Abu Jahal di hairi dana mana pura isi solura de ai isagi apamba tawba yara roena ado Eikhoi di kalima su solieba isagi apamba su tawrieba ado ibtaraga di Eikhoi gi Musalman si kayam sengam gani Isagi apamba pumna magsi thadoaga Allah gi apamba da punsi lenbadu adugi duneba hakiki Musalman hairisi aseng Musalman hairisi Isagi apamba sida dunia gi esho ishrat singsi su loina lauthokrame dunia gi apamba karigumba aigi thamoi dagi lauthokib taragadi dunia sina aigi khuya khada chenjal lakaneba masana chenjal lakaneba Eikhoina tanarim khoi di dunia se adum lapthokine ba Eikhoi dagi Eikhoi gi laibakta tamib kharadu dagi hena kaim pho phangba ngamoyeba aduga Eikhoina sidagi lapthorak pataraga di Eikhoi gi tungda amuk tanarakane ba dunia se maram de aigi laibakta tambadu phangdadana tokpa yabrane adum phanggadawri meba tawbata aina Allah gi oiba taraga di Allah na aigi phanghangadab singsi araiba mongda loina phanghanganeba aduni sahabai kiram singna amadi Allah gi rasulna kana ama fawbada lan thengdaba hawkhide amadi kana ama fawbada nang Musalman olaktaba yaroi haiduna namkhiba leite masana olakhiba ngangtani amadi masana makhoina haurakpadagi thengnakhiba ngangtani si Eikhoi gi wakhanda thamgadami maramdi matam sida chatnariba si oina nohoidi si tawbani na kafir singna Eikhoi di Musalman ne ta haibe wani Musalman gi oiba history pabagi matam Eikhoi da leiteba natrane Musalman gi history Eikhoi pade Quran hadith na kari hairimo Eikhoi khangde amadi Allah gi rasul na kari hairimo rasul gi tarika na karino Allah gi rasul gi punsi wari na karino karamba mongda Islam si haurakhrimo kamaina sandorakhrimo Musalman sing sigi manungda 90% de amta khangde सिर्फ मुसलमान ने लैरी में अदुना Eikhoina Eikhoigi Islam sigi maram sida history si pajaludamina khangjaludamina atopa gair kom singna Islam gi history sida research tawrani aduga asoibi engaga asoiba tanja haibidi adugi du lauthok aga Eikhoida wairakpa matamda Eikhoina chumma male na khallibe karigumba Eikhoida fully tor par Allah gi rasul gi amadi Islam gi history si Eikhoina khangba taragadi Eikhoida mina la ama haira asu ek to Eikhoida adugi jawab leirane ba Eikhoida paukhum piba ngamane ba noi nardu lali asengba sini haibido ma Eikhoina sukhang khangda mina makhoina maraktagi satu aga hairak pawa singdu adu singdu chumma male na Eikhoina khangane ba aduna Eikhoi Islam si Eikhoina chatliba dharma nina sigi haurakpham sigi mawong si karamaina lakhrimo amade Allah gi rasul si karambano sina chingbase Eikhoida loina laiba mathau taiba
ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯍꯀꯤꯀꯤ ꯑꯣꯏꯅ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯥꯖꯕꯒ ꯂꯣꯏꯅ ꯉꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯆꯨꯝꯃꯤꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯥ ꯏꯄꯥꯅ ꯃꯨꯁꯜꯃꯥꯟꯒꯤ ꯌꯨꯝꯗ ꯄꯣꯛꯄꯤꯔꯝꯕꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯨꯁꯜꯃꯥꯟ ꯑꯣꯏꯅ ꯂꯩꯕꯒꯤ ꯋꯥꯅꯦꯕ ꯆꯞ ꯆꯥꯅ ꯃꯨꯁꯜꯃꯥꯟꯁꯤꯒꯤꯗꯃꯛꯇꯅ ꯑꯩꯈꯣꯏ ꯁꯤ ꯇꯧꯋꯦꯅ ꯊꯦꯡꯅꯧ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯌꯥꯝꯕꯅ ꯂꯣꯏ ꯇꯨꯡꯍꯜꯂ ꯆꯦꯟꯒꯅꯦꯕ ꯑꯗꯨꯅꯤ ꯅꯍꯥꯟ ꯕꯌꯥꯟ ꯑꯃ ꯇꯥꯕ ꯀꯥꯟꯗ ꯕꯌꯥꯟꯗꯨꯗ ꯍꯥꯏꯌꯦ ꯀꯔꯤꯅ ꯍꯧꯖꯤꯛꯀꯤ ꯃौलानाꯁꯤ ꯕꯪꯒꯥꯜꯒꯤ ꯃौलानाꯅꯤ ꯑꯆꯧꯕ ꯑꯜꯂꯥꯍ ꯋꯥꯂꯥꯅꯤ ꯃꯥꯅ ꯕꯌꯥꯟ ꯑꯃ ꯇꯧꯕꯗ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯤ ꯂꯤꯟ ꯐꯥꯕ ꯃꯤꯁꯤ ꯁꯄꯦꯔꯥ ꯀꯧꯋꯦꯕ ꯂꯤꯟ ꯐꯥꯕ ꯃꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯥꯖꯤ ꯑꯃ ꯈꯣꯡꯉꯤꯗꯅ ꯕꯥꯁꯤ ꯑꯃ ꯈꯣꯡꯉꯤꯗꯅ ꯁꯤꯁꯤ ꯈꯣꯡꯕ ꯀꯥꯟꯗ ꯂꯤꯟꯁꯤꯡꯁꯤ ꯀꯔꯥꯏ ꯀꯔꯥꯏꯗ ꯂꯩꯔꯤꯃꯣ ꯂꯣꯏ ꯆꯦꯟꯊꯣꯛꯅꯔꯦꯕ ꯑꯗꯨꯃꯥꯏꯅ ꯂꯤꯟꯁꯤꯡꯁꯤ ꯀꯔꯤꯒꯨꯝꯕ ꯑꯁꯤ ꯁꯨꯃꯥꯡꯁꯤꯗ ꯂꯦꯞꯄ ꯈꯣꯡꯕ ꯇꯥꯔꯒꯗꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕꯁꯨ ꯃꯪꯒꯣꯟꯗ ꯂꯩꯔꯝꯕꯁꯨ ꯏꯪꯈꯣꯜꯗ ꯂꯩꯔꯝꯕꯁꯨ ꯂꯣꯏ ꯆꯦꯟꯊꯣꯔꯛꯑꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯁꯤꯅ ꯈꯣꯡꯕ ꯀꯥꯟꯗ ꯑꯔꯣꯠꯄꯗ ꯂꯩꯔꯝꯕ ꯂꯤꯟꯁꯤꯡꯁꯨ ꯆꯦꯟꯊꯣꯔꯛꯑꯒ ꯐꯣꯡꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯍꯥꯂꯥꯠꯁꯤ ꯑꯩꯈꯣꯏ ꯃꯨꯁꯜꯃꯥꯟꯒꯤ ꯃꯊꯛꯇ ꯇꯥꯔꯛꯏꯕ ꯑꯋꯥꯕꯁꯤꯡꯁꯤ ꯁꯤꯒꯤꯁꯤ ꯑꯜꯂꯥꯍꯅ ꯃꯨꯁꯜꯃꯥꯟꯒ ꯑꯃꯗꯤ ꯃꯨꯁꯜꯃꯥꯟ ꯁꯥꯕꯁꯤꯡꯒ ꯃꯔꯛꯇ ꯈꯟꯗꯣꯛꯅꯤꯡꯉꯥꯏꯒꯤ ꯂꯥꯛꯄꯅꯤ ꯁꯤꯅꯤ ꯍꯥꯏꯔꯤꯁꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯂꯥꯛꯏꯕ ꯑꯋꯥꯕꯁꯤꯡꯁꯤꯗ ꯍꯀꯤꯀꯤ ꯑꯁꯦꯡꯕ ꯃꯨꯁꯜꯃꯥꯟ ꯑꯣꯏꯔꯒꯗꯤ ꯑꯜꯂꯥꯍꯒꯤꯗꯃꯛꯇꯅꯦꯅ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯥꯡꯈꯤꯕ ꯉꯝꯒꯅꯦꯕ ꯑꯗꯨꯒ ꯁꯦꯡꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯑꯋꯥꯕ ꯇꯥꯔꯀꯥꯟꯗ ꯐꯠ 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 ꯆꯣꯡꯊꯣꯔꯛꯀꯅꯦꯕ ꯉꯁꯥꯏꯒꯤ ꯕꯥꯁꯤ ꯈꯣꯡꯉꯀꯥꯟꯗ ꯂꯤꯟ ꯆꯦꯟꯊꯣꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯅ ꯆꯦꯟꯊꯣꯛꯈꯤꯅꯦꯕ ꯃꯨꯁꯜꯃꯥꯟ ꯃꯔꯛꯇꯒꯤ ꯆꯦꯟꯊꯣꯛꯈꯤꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯨꯁꯜꯃꯥꯟ ꯁꯥꯔꯒ ꯃꯨꯁꯜꯃꯥꯟꯅꯦꯅꯗꯤ ꯍꯥꯏꯔꯒ ꯑꯋꯥꯕ ꯄꯤꯔꯝꯕ ꯁꯤꯡꯗꯣ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯣꯛꯈꯤꯅꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅꯦꯕ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯁꯤ ꯃꯇꯝꯁꯤꯗ ꯃꯔꯝꯗꯤ ꯃꯨꯁꯜꯃꯥꯟꯒꯤ ꯃꯊꯛꯇ ꯂꯥꯛꯏꯕ ꯍꯥꯂꯥꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯆꯧ ꯑꯆꯧꯕ ꯐꯝꯗ ꯐꯝꯃꯝꯕ ꯀꯌꯥ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯨꯁꯜꯃꯥꯟꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯨꯁꯜꯃꯥꯟ ꯍꯥꯏꯕꯗꯤ ꯀꯥꯐꯤꯔꯣꯝꯗ ꯆꯣꯡꯊꯣꯛꯈ꯭ꯔꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯋꯥꯁꯤꯝ ꯔꯤꯖꯨꯏ ꯍꯥꯏꯕꯗꯣ ꯄꯥꯡꯒꯟꯅꯦꯅ ꯂꯩꯔꯝꯃꯤꯃꯤ ꯋꯛꯐ ꯕꯣꯔꯗꯀꯤ ꯆꯤꯌꯥꯔꯃꯦꯟ ꯄꯥꯏꯔꯝꯃꯤꯃꯤ ꯃꯥꯁꯤ ꯑꯗꯨꯗꯨꯒ ꯃꯨꯁꯜꯃꯥꯟꯅꯦꯅ ꯂꯩꯔꯒ ꯃꯨꯁꯜꯃꯥꯟꯁꯤꯡꯗ ꯑꯋꯥꯕ ꯄꯤꯔꯒ ꯂꯩꯔꯝꯕꯅꯦꯕ ꯃꯇꯝꯗꯨꯗꯗꯤ ꯃꯥꯁꯤ ꯃꯨꯁꯜꯃꯥꯟꯅꯦꯅ ꯂꯩꯔꯤꯃꯤꯅ ꯃꯥꯅ ꯇꯧꯔꯛꯄ ꯊꯕꯛꯁꯤꯡꯁꯤꯗ ꯑꯗꯨꯝ ꯃꯨꯁꯜꯃꯥꯟꯅ ꯇꯧꯔꯤꯃꯦꯅ ꯑꯩꯈꯣꯏꯗ ꯈꯜꯂꯝꯕꯩ ꯋꯥꯅꯦꯕ ꯑꯗꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯏꯃꯥꯟ ꯌꯥꯎꯔꯝꯗꯕꯅꯤꯅ ꯍꯥꯂꯥꯠ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯥꯅ ꯑꯩ ꯀꯥꯐꯤꯔ ꯑꯣꯜꯂꯦꯅ ꯑꯣꯟꯖꯈ꯭ꯔꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯐꯣꯡꯅ ꯈꯪꯉꯦ ꯃꯥꯁꯤ ꯀꯥꯐꯤꯔꯅꯤ ꯍꯥꯏꯕꯅꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯆꯦꯛꯁꯜꯂꯅꯦꯕ ꯐꯣꯡꯅ ꯎꯔꯃꯤꯅ ꯅꯠꯇ꯭ꯔꯅꯦ ꯃꯥ ꯃꯨꯁꯜꯃꯥꯟꯅꯦꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯃꯨꯁꯜꯃꯥꯟ ꯃꯁꯦꯟꯅꯦꯅ ꯈꯜꯂꯝꯕꯗꯨ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯂꯥꯞꯊꯣꯛꯆꯔꯅꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯁꯤꯡꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤꯁꯨ ꯑꯜꯂꯥꯍꯅ ꯂꯧꯔꯛꯄ ꯃꯇꯝꯗ ꯄꯔꯤꯈꯥ ꯂꯧꯔꯛꯄꯁꯤꯗꯅꯦ ꯌꯥꯜꯂꯒ ꯂꯩꯔꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧ ꯑꯃꯨꯟꯕꯁꯤ ꯌꯥꯜꯂꯒ ꯂꯩꯕꯁꯤ ꯁꯤꯒꯤꯁꯤ ꯃꯈꯣꯡꯗ ꯆꯦꯠꯅ ꯄꯥꯟꯗꯕꯁꯤ ꯅꯤꯛꯄ ꯀꯥꯟꯗ ꯄꯨꯇꯨꯞ 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 ꯂꯣꯏ ꯀꯦꯜꯂꯛꯏꯗꯅ ꯑꯗꯨꯃꯥꯏꯅ ꯑꯃꯃꯛ ꯏꯁꯂꯥꯝꯒꯤ ꯄꯥꯝꯕꯤꯁꯤ ꯅꯤꯛꯊꯣꯔꯛꯄ ꯀꯥꯟꯗ ꯏꯁꯂꯥꯝꯗ ꯆꯦꯠꯅ ꯂꯩꯇꯕꯁꯤꯡꯁꯤ ꯄꯨꯇꯨꯞ 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 ꯀꯦꯟꯈꯤꯅꯦꯕ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯄꯥꯝꯕꯤꯗꯒꯤ ꯌꯥꯜꯂꯛꯏꯕ ꯏꯁꯂꯥꯝꯒꯤ ꯃꯔꯤꯁꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯆꯦꯠꯍꯟꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯤꯛꯅꯤꯡꯕ ꯃꯑꯣꯡꯗ ꯅꯤꯛꯑꯁꯨ ꯑꯩꯈꯣꯏ ꯀꯦꯟꯈ꯭ꯔꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯌꯥꯎꯔꯣꯏ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯀꯦꯟꯈ꯭ꯔꯤꯁꯤꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯈꯤꯗꯣꯔꯤꯃꯦꯕ ꯃꯔꯝꯗꯤ ꯃꯔꯤꯗꯨ ꯏꯁꯂꯥꯝꯒꯤ ꯍꯤꯁꯇ꯭री ꯈꯪꯉꯒ ꯑꯃꯗꯤ ꯏꯁꯂꯥꯝꯁꯤꯗ ꯁꯍꯤ ꯇौर पर अमल तौरगा ꯑꯩꯈꯣꯏ ꯑꯜꯂꯥꯍꯗ ꯆꯞ ꯆꯥꯅ ꯊꯥꯖꯔꯒ ꯇꯁꯦꯡꯅ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯤꯛꯅꯤꯡꯕ ꯃꯑꯣꯡꯗ ꯅꯤꯛꯑꯁꯨ ꯑꯩꯈꯣꯏ ꯁꯨꯀꯦꯟ ꯀꯦꯜꯂꯣꯏꯕ ꯃꯔꯤꯗꯨ ꯆꯦꯠꯅ ꯄꯥꯟꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯆꯦꯠꯇꯕꯤꯗ ꯍꯥꯏꯐꯦꯠꯇꯪ ꯌꯥꯜꯂ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯅꯤꯛꯂꯛꯄꯗ ꯑꯗꯨꯝ ꯀꯦꯟꯈꯤꯅꯦꯕ ꯗज्ꯖꯥꯜ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯁꯤ ꯁꯤꯒꯤꯁꯤꯁꯨ ꯉꯁꯥꯏꯒꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯁꯤ ꯁꯤꯒꯤꯁꯤꯗꯁꯨ मुसलमान हकीकी मुसलमान ओइबा अमदी खजिक खजिक की ओइबा समना हरदा ऐखोई से खजिक खजिक की नेबा मरमदी ऐखोई से खजिक खजिक की हाइबगी अर्थदी ऐखोई से इसागी अपाम मोंगदा नमाज सोलसु अमा तौरसु दुनिया की थबक सिंग से ऐखोई अल्लाह की दमकतने न थादोक पंगमद्रिबिना ऐखोई से खजिक खजिक की नेबा दज्जाल न लाकदौरी से दज्जाल से अल्लाह न पीगदौरी पावर से क्या चाव पावर न हाई मतमदा मखुद एट की सिदा जन्नत ओइद जहन्नम नेबा पुगदौरी से माना अदुगा मीसी चारा तंखाई ताथोअनी अदुगा अमुके हिंगतलोन हाई हिंगतहनगदौरमे हिंगतलोन हाई हिंगतहनगदौरमे मीसी हतोकपसु ngमगनी हिंगतहनबसु ngमगनी
Power me ama Allah mangon da pigane adugane ba tharak kadorse aduda tharak pasidane hai gedorse ai sina khoi Allah ne na hayo ai si Allah ne hayo hai durme ba dajjal sina adugi duda singdaba musalman Allah da thajadaba haibidi thajab targa su khaji kharak chingnarap leiba singdu adududi mana utliba power singdu uba kanda ish chummi si oifam thoi adu yam power pai ri sinde na hairane ba adu mabu Allah ne na haibida yaba singdo aduna man haidor si tu jannat si uribra si jannat sida ain thajalladami aibu yadradi jahannam da tu jahannam dai adu langsu langjan gedor me mi du pairaga adu hakikatan mit ki dhoka ne ba adu do oi gedori si mit ki dhoka ne haibidi ngasai gi mana jannat ne na hairaga thadkri mafam do adu gi du de chat kedori sina kanano ma se Allah ne na yaba mi du ne ba adu direct jahannam chakra da me ba mabu yade na haiba mi du mana nang adu yadra de na jahannam da tharage na thak dor me ba adu da mai marak tu da ne ba thak dori si adu da ai mai cha asu chakani nang Allah di natte na hairaga khanghoba sing do adu ne ba direct jannat ta ta ga dor si iman gi chek ne ba tawro dor si adu ai khoi gi mit si da di ngasai gi to ai na si da gi phatlaun eng ba kan da sigi phaklang si na thatkhre ba asigi phaklang sigi matung da leiba ai udeba ubrane udeba aduna Eikhoi gi misida di parda yauri me parda si yauri me aduna bo ngasi nongsi sitle Eikhoi u phangde ko jinnat lei haibse Eikhoi khange ba u phangde ba adwen to bahut sare kari gum pot myamam ni jo Eikhoi na u ba phangdre se Eikhoi gi mitna natrane Eikhoi mangde eng basi tungdo u phangde ba aduna Eikhoi gi misida di parda lei ri ba sigi parda sina leiringai manungda Allah da chapchana thajabado adudune ba hakiki musalman hairise sigi parda si hangdokhib daidi Eikhoi da ngasai gi sigi Eikhoi gi mitta yauri parda si lauthokib daidi Eikhoi sigi phaklang sina aigi mit ki mangan si thatpa ngamroi loina jannat dojak lon u phangane aduna ngasai gi akupa pot sing Eikhoi na uba phangdringai matam si ura matung da iman purak podudi loina adudi seng na ura kan da di natrane aduna udringai da pur o haibne ba thajo haibne siram dai matam da di Eikhoi mit ki parda si hangdo khra da me ba dadi farista su u phang ane ba Eikhoi na jinnat u phang ane ba jannat urani dojak urane ba adu urab kan da la ilaha illallah iman purak iman so kalma so lur de kaim kana roy ba adune ba firaun na tawrise firaun si siram dai matam si sigi sida ma si kalima so lake tawe ba haibidi firaun si ngasai gi Hajarat Musa alayhi salam gi matung innaraga samandar mai da luk khrimidna ising na chapkhair ga luk khi matam si sida chapkhair ga lubak ba horak pai si sigi sida ma si kalima so lake tawe ba aduda Hajarat Jibril alayhi salam si sini imai masi kalima son khade Allah na kokpi khiptare na khallaga leibak paira mayad namjan bane ba nang te sol hallaro ena maram di chahi chamri si mana ai Allah ne na hairaga mi pumnong si mangonda sajda ta handra adu yamna oktaba thabak tawrami me ba mana aduna adu yamna oamdraga kalima solak podu di maram di Allah di gafurur rahim ne ba Allah di gafurur rahim ni Allah na banda si da engakpa mi engda Eikhoi na bo Eikhoi gi mi engda Eikhoi na nungsi da mi si nungsi de na haibe wa ne ba ai gi wa khanna ne ba do Allah gi mi engda gi engakpa kan da Eikhoi na nungsi da Allah di oktaba banda do adu so Allah di nungsi ba aduna kana gumba mi na mapun si kapasi guna si ta tawra lairba adu amak khaktang ya Allah nang na aibu kokpiyo na kappaga thamui seng na haijar kan loina kokthokpa ngame ba Allah di koksu kokthoe ba banda si adu ki matik nungsi ba ghafurur rahim hairisi rahman hairiba Allah gi sifat sing si banda da bachela phoba yauda ba sifat yauri ba haibidi banda da sigi sifat si Allah ra supi pi da ba haibidi adu ki matik chanbi ba si Eikhoi da di la Eikhoi da hanjil awaba pirakhi mi sina Eikhoi da la len haijarak paganda kokpi ba ngamoi ba Eikhoi na kokpi hiptara so kitang di effect lei gane ba Allah da di adu pulap na kokthok pa ngamme ba
aduna banda da yaudaba sifat Allah da mem yauri Allah di gafur rahim neba aduna mana kalima solakpodo Allah na kokpi khiptare na khallaga leibak namjale mayad adusu Allah hukum ni gosum haibidi leibak namjala kalma du solhan khide namjal halli me badu ado saddat hairisi so achauba oktaba mi neba ma si leibak manung da neba namjal jingjal han khrise leibak manung si da sum jingjal han khrimeba Allah da iman pur oyadaba adu dagi leibak manung si da sum jingjal han khrimeba Hajarat Musa alayhi salam gi matam dani maso adu ma si leibak manung da jingjan ba hurak pasi sigi sida mana e Musa aibu kan biyu e Musa aibu kan biyu adum hayeba adu som jingyan kre lai shiyau jale shi leibak manung da pumchang jingyan kre dum jingyan kre mai matang da harsi kiamat phoba dum jingyan gani sini harsi leibak manung da jingyan kre hing leibak manung jingjan kre meba adu da mana hayeba e Musa aibu kan biyu adum hayeba adu ma si leibak manung da jangkhra matung da Allah na hayeba e Musa nangi thamoi siam kalli he an hayeba Krigino ya Allah in haikanda Allah na hayeba sadat na aduk koina e Musa aibu kan biyu na hayba matam da nangna adum ma si leibak manung da jangjal hanke mana e Musa aibu kan biyu haybudu to aga ya Allah aibu kan biyu amakhaktang aingon da hayda ambata ragadi mana aina mabu soidan kan bi gidamena Allah na hayeba amakhaktang mana ya Allah aibu kan biyu hayda amade ai mabu kan bi gane na hayeba haibudi Allah gi chanbi bagi changsi aduki matik chanbi ba nungsi ba banda sida Allah na aduna Allah na Eikhoi bu nungsibiri banina Eikhoina jitna Allah na nungsiribam khoi Eikhoi so adugi tobim ufam thoktrane Allah na khakta nungsiba aduga Allah na nungsiri sibo na Eikhoina dum lei thokpa taragadi Allah gi tobiman do Eikhoina utpa thokteba Eikhoi sigi si Allah na ne Eikhoina tawriba amal sigi badla dagi jannat pigane hairi minatrane Eikhoina tawriba amal si jannat phangningai gi neba natra adu karigumba Allah na jannat ki su dozak ki su jannat ki wada su machelam ta tawdaba sirf Allah na Eikhoi bu sembirak pasi sigi khakki Eikhoina punchi chupa Allah gi ibadat tawba adu gi duda Eikhoi da Allah na pira ibe ek niamat macham khoge Eikhoi shukriya da tawbu ngamoy kya Eikhoi da Allah na pira ibe mit ani sigi maman oiba ngam gadra aina punchi chupa Allah gi ibadat tawbu tabda jannat pigane na Allah na hairibu wada adu nakanda thamkraba adu nattabida Allah na ingonda pira iba niamat singsi aigi khut piriba aigi mit chin naton puna piri mayam singsi sigi ek aigi niamat amakhaki aina punsi chuppa sajada leiba kanda Allah na ingonda pira isigi ada oiba ngam natteba adu sigi singsi Allah na Eikhoi da pira e frida Hujik Eikhoi mit sigi Eikhoina kadar oidrisi Hujik kanaguma miyama mamit tangaga leireba miyam gi mamit hapadi mai mamisi urane na haireba aingonda la e aduga aingonda hairareba nangi namit nama du khakta aingonda piro ai lupa karoram pirage na hai matamda ai se ai gi mit nam pigadraba piro eba karoram di tala phangbe ai misidi karai di lorne ai piro eba pigadrane kanagumba miyama makhong nama tatkreba adu makhong nama si tatkhepsi uji kanagumba miyam gi makhong hapadi yanen hairde ai karor tarapi ge nang na khong nama si ka again hai kanda ai laugadrane ima chawpho lauroi hari sem hanu da loirapsi karor tara do ima chaw laugadra lauroi ba adu di ai gi khong si karor tara na leiba phangadra phangde ko ai gi misi karor tara na leiba phangadra adudi Allah na Eikhoi da pirak de haibi yari braba sigi singsi pirak pu matamda Allah na Eikhoi na Allah da ya Allah application am kun Eikhoi thawai duna ai gi mit palhan bira o ai gi khong ya han bira o ai gi naton ya holak kadami ai si oira kadame na application am ka piram braba ai thawai duna piram de ko Allah na bin mange karim phauban niru dabida free da loina pira imeba jo free da ni di hairaga sigi pochi leiba phangbu poti natteba sising sigi
Allahna Eikhoida pira aba matungdu adugi dudaneba amaka hairisi nakhoina aigi ibadat tawba taragadi aina nakhoibu jannat pigane hairibeba amaka so Allahna Eikhoida nungsibagi changsi adu ibadat tawdaba taragadi jahannam da thathane haibese sigisi Allahna haimanba thokpa natteba Eikhoigi thawaisi mafam dugi matung inna hongbagi waneba thawaisi de adum leikradameba amtang Allah na semdokriba jiba panbada haibadi insan myoiba amadi jinnat ani sigi thawaisi sigi sidi loiba su ai nai na roiba atopa jiba sing haibadi sa san iroi san leiriba dunya da leiriba makhluk mayam si sigi thawai sing sidi dunya sida Allah na kullain haibdu oyu haibdu oide imem hoi sing sidi hingamme charamme thaamme makhoina sikhibunu mituda makhoigi thawai su mangkhrame amakhan moi thawai du la roeba aduga insan myoiba amadi jinnat ki thawai si sigi sidi Allah na dunya da tharak tringai matamda ahanba kayamat fauda lakadaba thawai ko si loina lana semdo thamkhrami ado gi mafamduna alame arwah haidi thawai singi leifamdu adugi du loina thamkhrame semdokhridu adudagi thawai sidi siba su nai nai roidame thawai siba nai ro haibagi arthadi Eikhoi gi thawai je Eikhoina dunya da laktringai gi mamang dagi hauna laikhre go alame arwah da semaga laikhrami ado matamdu da ahanba da Eikhoigi thawai si Allah na ahanba karai da sukchaubi mamai babu manung da habe eko thawai du di dum thawai du neba magi jisma du dum oli khajik chawla e matam yorkan da dunya da la matung da su magi jisma de hakchang du adu di chawkhat panai di nadrane chawkhala i kari tauri adui matung da amaka hanu hala i konjal hala i hakchang da de awon ba myamam la i ba laktrane thawai du haba iba potu ngasai ahan mamai mong da hapchalak pagan da hingi hairime ba tarak pagan da hingi na leire adudagi chawra e hanure e siren haida nam ka thawai do lan lotho e hakchang du dagi adugi hakchang do ma loikrami kabar da phumme Allah na amaka hallaga ngasai gi thawai du di mafam huongdri ba adugi thawai du ma hap khrani kabar da hap khribasi kabar da hapsan khribsi sigi sidai amak hanna Eikhoigi hakchang dagi thawai si lotho aroi suklau lotho aroi ba adum leirane ba makok si pumcha habdi jahannam da laknak dawri si mai guna dui matung inna azab si tawgdawri midna adugi da kana gumbagi so kari sida makok si thugai gdorme ba lunga chawsin thagan makok si pumchai rade ba adu chai gi si pumchai khrani lung du farista du no khun ba chat khringai da khun bachat khingai da amaka halla makok ta han oidurme ba amaka halla thugai durme ba ngasai gi makok thugai bagi awabadu adu du tane ba khanga dawrisi makok chair du dunya de makok chair di misi siroidrane sigi durme ba sidadi sibi gidam a kayamat di sibi gidam treba jahannam da laiba mi sing sidane awaba si ising kari sida mai marak sida chakpa sidane makhoi sina haigane ising si khajik ta phangadi ising ena du ising ne makoi de pirakador si karam bahib kan ipum nai pum do adu duneba adu su saba sina loine sabane pisakador si adu du su mahoi sina ipum nai pum or su manam nam thiba sin su loinam thigidor mi adu du upai leita dan khaurang bu do henmandra thage na pai gidor me ba adu thakke na sumaina onjan bakanda mamai si da leiramba sawan jing si loina hudokhra me ba ngasai gi hujiki dugi asab manindu aduna prok chak theki dorme ba adu da su ngasai gi khaurang bu du henman banin thakchan gane ba thakchan bakanda sigi sidagi lauraga loina ma thibong marin si chai thar makha da frai loi chai thok dorme adu da su sigi damte go thawai du de hakchang ni su thok damte adu gi awaba du tani khang ga su sigi damte adugum bam mayam ajab singdu adudagi kanningai gineba Allah na Eikhoi da nabi kaya thara ise Allah na nabi su tharak tar su na khoi ai gi ibadat tau khak ta her asu yari adu su Allah na nungsibagi changsi nabi si mayam ma thara ime ba Allah na aduga hair mem na khoi si tau
Sitau Allah ni abini ngai sitau ina hanjil am haihal me bai khoi da adu da so amake hendo aga khoi na tauroi khoi de na taudradi hayeng Allah na lak na matam da ai khoi da khumni ngai pau khum ma chelam hobal thamdre ba Allah na haibadi khumni ngai gi pau khum si thamdri si asai na han mamang da so haidra Allah na Allah gi rasul si si insan mioi ba ikhoi gi marakta insan mioi ba na leibak na semba insan si sioi na thara isi kari gi no Kuffar Makka singi haibidi kafir singi wahang da siem su yawe ba nabi oi taraga de nangdi ek shandar oina afoba kari tawro leigidami aga asman dai lakadami mi marakta poka kadrani nabi boina mohoi gi wahang da su leiba aikhoi da naktang khan se ba Allah na Allah ge rasul sin nungsiba gi chang si Allah ge rasul si thage khan badai dunia se mi hari me ba aduk ki matik nungsiri ba banda do adugi dusu miyoi boina haibidi mi marakta pok hallaga chaw hallaga laira boina lei hallaga nei ba din gi thabuk to hallami se matu macha thi hallami ba amadi loina dunia gi thabuk khuding loin to hallami me aduna tabida Allah na pamba taraga de Allah gi rasul de asman dai tha thara pichara natraga chaba gi darkar oi handraba farista chaba gi darkar oi dedna adumain tawraga din gi thabuk sing si taw hallaba ado haibi inbam khoiduna phare haibi indam khoiduna cha hatu hallaba loina power du piba ngam me ba Allah na natrane ado ama fo pi da bida जो एक आम इंसान की तरह जो भी ऐखोई ना थेंग लगदब खुदिंग में अल्लाह के रसूल लोइना मक थेंग हन कृषि करी गिनो हयेंग कयामत के नुमित ऐखोई ना खुंबा गमदनी ngai ne ba nangi nabi na sitor aga nang na sitor isi kari giron haib kanda ऐखोई ना करी गुम्बा अल्लाह के रसूल से अल्लाह ना दुमई ने सेमक पता रदी खुम खिबियाय बा अल्लाह के रसूल दी चाब की सु दरकार ओय तब थक की सु दरकार ओय तब मत्तू मचा लै सु तब काइन त लै तब अदुदी मादी इलाई लै ना अल्लाह की इबादत तौबै वाने ऐखोई दी कराई दी ngमुदोर मोना खुमक पयाय बा अदु ngम दनी ngai गिने बा अल्लाह ना अल्लाह के रसूल सु वा ओय दो हल्लम हाइबदी चमान हलगा ऐखोई के चमान रदी मासु मतु मचा लै इमी मासु युम पाले इमी मासु चाब थक दरकार ओय इमी लोय नमक सिसु तौना अल्लाह की इबादत सु तौब ngम्मी सी ऐखोई दो उतली मेबा ngम्मे हाइबदु ऐखोई सु ngमगनी हाइबदु अल्लाह ना ऐखोई द ngमदब पोत अमा फोब थांगत नते सिदि हाइम कुरान द फोन हाइमेबा ला युकल्लिफुल्लाहु नफ्सन इल्ला वुसअहा हाइबदु Allah na hai si la yukallifullahu nafsan nafsa bi thamoi kana gumba insan mioi ba ama phobada Allah na hai si kana gumba thawai pan ba insan mioi ba si sigi ama phobada aina mada puba ngam da ba po si sigi si ama phoba aina pot lumoin thangat si hai si adu de khoi na aina ma son di soding ko nang da bai ne har si ai chin thiri me ba direct chin thiri me bai aina hai ba ai si phajar da hau da me ba ngam da ba gine ba aina hai ba ko ai chin thiri me maram de Allah na hai re ba na hoi na ngam moi da thabo am ta ai tawai na hai de na hai re adudi ngam gane na ne ba Allah na hukam piri se khoi da namaz matam manga se Allah na khoi da ngam mani na ne ba Allah na tharakhri se sida aina ngam den hai tar ge ai chin thiri me ba na ta ai chin thi de ai si chum bane na aina soi da bi ai chum men hai tar ge Quran lan dur me ba Quran lan ge dra ne Quran di lan biar oi na dra ne ai gum ba di lai ra na दुनिया सिदा अफाव साइंटिस्ट कया लाखरेबा साइंटिस्ट आर सि दुनिया सिदा रिसर्च सि तौबा साइंटिस्ट गांतनी अफाव मयाम अम लाखरेबा अफाव सिंसिना कुरान सि लाले हाइनिंगाइ गि मयाम अम होटनेबा अदुबु मखोइना कुरान सि लाले हाइबा ngमद्रमेबा उपाय लेतबा मरमदि मखोइना कुरान सि लाले हाइनिंगाइ गिने रिसर्च सि तौरेदना अदुगा सी कुरान दना सि हाइबा अदुगि सि ना हाइरगा थिजल लास्ट कराई तार के अरोब द कुरान द तार उपाय लेतब अदुना कना भौना लाले हाइबा ngमद्रमेबा अचो रिसर्चर अफावबा मयाममना द करे कैसु लेत्रबा आइद कुरान लाले हाइबदि यारोब यागद्रने अदुदि आई लान बतारियबा दुना अल्लाह ना ऐखोइ द पिरइबो हुकम खुदिंगमक ऐखोइना ngमने ना अल्लाह ना पिरइमी सिगी साथ ngमने ना पिरकपदो अदु खक्ता हाइरगा अल्लाह ना तोक्तरिबा अल्लाह की रसूल दसो अदुमक तौहल्लग हल्लमियबा ऐखोइदा अल्लाह की रसूल लोइना ऐखोइदा ओइदबा म्याम अल्लाह की रसूल द फरज ओइये ऐखोइदा तहज्जुद की नमाज फरज ओइब्रो
ओइदेबा नत्रने अखोय तहज्जुद की नमाज नंगदी सोनबा नि ngandadi sondre नत्रने फजर की फोबु सोनदब याउरि मेबा अदु अल्लाह की रसूल ददी तहज्जुद की नमाज सोनबा फरज ओइरमी अदुक याम्बा दीन की थबक सिसु तौना तौना तहज्जुद की नमाज अल्लाह ना सोलहल्लमी अदु अखोइदा गी हेन तौबा ngammieba अदुदि अखोइसु ngamgaनेबा अखोइन तौदबैनेबा अदुदि सि तौनिंगाई की दमक्तदि अखोइ की थमोइदा अहानबदा अकीब लैब ताइबा अपाम लैब ताइबा अखोइ की थमोइदा अदुगी ईमान दु याउब ताइबा हाइबदी अखोइबु अमल की तरफ पुखटपा ngamba ईमान दु अदु याउगदमेबा ngasi अल्लाह की ममांगदा लेबहनबा ngamद्रबा आइगी ईमान सिना जन्नत पुखटपिरकदोरमेना हराउरा लैरदि आइसी अपंगमनेबा ngasi नमाज की दमक्ता आइबो अल्लाह की ममांगदा नमाज की दमक्ता पुजल्लकपा ngamद्रिबा आइगी ईमान सिना हयेंग आइबु जन्नत कमाइना पुरा चत्तोरमो अदुना अखोइगी ईमान सिगिसी इसाना जायजा लौब ताई ईमान से हेंगतनिंगाई ताजा ओइनिंगाई ख्वाइगी अफबा मरमदि सीबसी तोइना निंसिंग हाइरि सीबसी निंसिंगबा इस कबरदा थरमदमिको आइसी लाई मीसिंगदु लोइन हनखिनि आई खक्तनि थरमगदोरसी आइसी करम कान सीगदोरमो आइसी हुजिक सीरदि कमाइन तौबा आइसी हुजिक नहकी मतुंगदा सीखिब तारगदि क्या आइगी ईमान से आइबु सन पुंगमगदरा कबर की अजाबति काइथोकपो ngamgadra आखिरत की अवाबदगी आइबु काइथोकपो ngamgadra पुलसिरात की थोंगदा आई लानबा ngamgadra आइगी ईमान सिना आई इसाना इसादा जायजा लौसिबा आई ईमान सिगी अदुदा आई खंगकनेबा इसी मै माइन अकीबा फावरकनेबा